ngasi ayu phong ki batuan tungan ba manipuri si phong sing dagi maroi bi ipausin khongo saraga manipur top channel gi mekedi gi myam na thamjagi ahan bada sanaleba poksi da phong ba maroi ba paukhra BJP gi ani suba lenga klerak pu numit chamaga mangani haukhre ILP gi base year lep khiba mafam khari disturb area status laukhokiba lenga ki exmen oiri se minister nung thongmam beren gi ani suba lenga klerak khiba numit chamaga mangani mapung fakhre democracy da lenga amagi numit chamani si yamna maru oin launai Numitsigi haukragadi lenga amagi apapata nainaba yare adumapo lenga sigi tielaba matam khara sida inner line permit system da base year leblakhiba state asigi tungan ba police station konba mafam mayamdagi disturb area status lakthokibada miyamna aduki matik harawnaki senja thumja muthatpa amasum war on drugs makhatana sangsin wisina lenga sigi thoidokpa masak thokpa thabak oigani haina lakthoki Masimangni state asigi police personnel singna tungan mafam kaya marumdagi lupa crore gi mamul oigidaba may kaba chinjak sing fakhre adumapo war on drug ki khongjang hauzik su karamba matamda loisingadagi haibeduri sapsana haiba ngamdri Manipura umang amasum law uba yaba lofam sing kanana balengana akan mathabuk lakholi hariba thabak sing asi hauzik su hingduna leiba maigi singa sap manari Senja thumja tawbo official singi mathakta akan mathabuk lokhotpegi tangai fadaba leiri masigi sumathakta railway project na maramoiraga mamang thakta amukta thokhidriba khwaidagi tamthiba landslide te miyoi humpurum sikibagi thawdosna chief minister nongthomam berengi telaba matam kharagi lengak sida nungaitaba thawdo hoiri nongthomam beren lusingba BJP gi chungsinaba lenga si sahi asigi Mars kunga mathoida lingki numit asidagi paraga ngasi phawbana numit chamaga mangani haukhre adumainama legana numit chamani gi manungda tawkhiba thabak sing adu kari no wal hobano kari leiribagi haiba lenga ki oiba sirol amata thadurak palaitri ma ki lenga lingkhraba matung Mars kunga tarukta lenga asina numit chamani gi manungda tawgadaba thabak chama lapthoki thabak sing adu gi manungda chief secretary na ayaba yaudana DC SP DFO sing district lana satpa yaroi district khudimakta DC singna miyam gi numit pangthokhanba paikhatliba thabak sing chief minister na uba yanaba dashboard haudokpa sunu sipai dalang na salaigadaba di election center sangaba civil secretary numit chamani gi manungda sangaba lairik phaba mahairoi singda smartphone laptop scrutiny singba yenthoknaba kayat semba Susampur Sandela Masum Tamenglongi Health Center sing solar power salai henba ISP di commercial hub oina simkatpa veterinary hospital kuntraga dispensary hundraga matoi sangaba Impal Suez project phase 1 salaibana singna sina maru oiba thabak singori numit chamani gi manungna paikadaba thabak thoram sing lauthoki banmit humni subada minister nongthomam berena jal shakti abhiyan gets diren campaign haudoki Mars Kuntra da Impal Maubo service tamtaki mathangi numit Mars Kuntra ga mathuida Manipur gi tungan ba police station mapan haibadi Impal West gi sekmai lamsang amasum pasoi Impal East da lamlai amasum Irilbung Bishnupur police station Thawal police station Kaksing police station amasum Zeribam police station kom mafam singdagi disturb area status lakhoki masigi matung tarakpa oina lemhoriba district sing dagisu disturb area status asi lakhoknaba hotnagani hanis lakhoki Lenga asina lokhalakpa anabu khongthanga moina Manipur lenga ki loisang singgi office amasum lenga ki makhada lebi school singgi office matam nauna lepthoktuna haukibe April amadagi satna hanba hoki masigi mathakta lenga ki loisang sing sayol amada numit mangani khak thabaka bi order sathoki loinana chief minister nongthomba berena pawmi sing unaba mada kumja english ngani taraga mari ki matungda labukta sajilibi sing legal action lokhalagani hanna thoki Numit adu chief minister gi Hakshel gi tengwang gi senpam lupa lak mangada hengat le han lakhoki paw sna makhatana hai laingak sna numai jing da maisok terit ki khubam sana ba thorang pakhre loinana lamdam asidagi drug maru fangna muthakhina bagi sangsilakliba war on drug campaign gi sarwa moina police personnel khakta natana me kundagi Manipur rifles amasum IRB su drug fabagi power pikhi mayai ka ba drug la lon ba sienaba personnel sing mathang thabak gi suspend tawkibaga loinana drug seasonaba personnel singsu force retirement tohongani haina chief minister na lauthoki numit chamani gi manungna paikhet kadari thabak singi manungsana state asigi tungan district singi block singda hel mela sing pangdoki
Lenga asina April kunga mathoida phamkhiba state cabinet mifamna tam loikhrabasu matam sangna mikhal pangthoktuna leiraklaba Imphal Municipal Corporation Municipal Council kunga turgamasum Autonomous District Council taruki mikhal Gram Panchayat ki mikhal ga punna pangthokna pogore blokhi mifam adura financial assistance scheme khudimaki beneficiary account sing Aadhaar link tokonba BDF sing ki thabak tawbagi matam sahi ama sangdokpa more the International Cancer Hospital saba lenga ki office khudimakta June thadagi biometric attendance na hanba warep sing lauki haina su paus na thamnakli atopa paw mana tentak na thamjaramge AK rifle ani grenade single loina na Jammu da faba Laskar e terrorist BJP gi IT cell sip oiramle Jammu and Kashmir ngasi fakhiba hanadagi authorities na phab natragan hatba pamliba Laskar e taiba terrorist ama BJP gi active member oiramle ma Jammu da party sigi minority morsa social media in charge oi Jammu gi Riyasi area da ngasi khunja sina Talib Hussein Shah amasum magi loinabadu fakhi makhoidigi AK rifle ani grenade sing amasum atai khulai sing loinana numai maru sing recover tokhi kona makhoi da police da kusinakre me mapan BJP na Talib Hussein Sabu Jammu province ki oina party asigi IT amasum social media gi in charge hapki atopa paw madana ponafam pausi da fom maruiba paw khra namo ngarang mari ni sanma numita TA gi lieutenant karnel yauna Ashiba Hakchang nipan phangmangam khre landslide ta laikhidraba sinmi singi maphamda laisokat khre union minister na landslide thokpham yengsinkhre Mokuam Tupul Railway Substation landslide ta sendakhiba mi thibagi thabak ngasi numit mari ni sanma numita mi nipan ga Ashiba Hakchang phangmangam khre ngasi phangkhiba Ashiba Hakchang sing adugi manungda TA gi lieutenant colonel Kapil D Pandey gi Hakchang su yauri hauzik mi kun gi Hakchang thiba khangdana lairi Thawdok thophamdagi phangba pawn hai hanagumna ngasi su ayu angan madagi landslide sendakhiba mi sing thibagi thabak satakhi ngasi athengba phawra territorial army gi lieutenant colonel Kapil D Pandey yauraga personal ahumga puna mariga Ashiba Hakchang amasum civilian gi Ashiba Hakchang mari puna mi nipan gi Ashiba Hakchang phangmangamkhi ngasi phangiba civilian mari gi Ashiba Hakchang asigi manungda railway gi ama BIPL gi ama amasum benkanta sai construction gi mi ama amasum masakhangba ngamdriba mi amani hari territorial army gi apun personal nifu go humdoi landslide asida sendakhibani hauzik phawbra personal nifu phangba ngamdre masigi manungda taraga humdoi di ahanba numita hingna phangkibani personal kungatren Ashiba Hakchang oina phangba ngamki hauzik phawbra territorial army gi thiba khangdana leriba personal ahum khakta mangairi adubu ngasi phawbda Makhuam khulgi sahi ani khakta ngairibi nupi masa ma yaroga sendakhiba khunja manga thiba khangdana leri apun mami marfu landslide sina sendakhibadagi ngarang phawbada mi yankhagani thoi phangduna mi kunga nipan khaktamak phangma ngamdana leiramkhibani ngasi mari ni sanma numita mi nipan ga Ashiba Hakchang phanglakhibaga asiga punami humfu phangma ngamkhre masigi manungda hingna phangkhiba mi taraga nipani nifuga nithoina Ashiba Hakchang oina phangma ngamkhibani hauzu phawbada phangdana leriba mi kun khaktama ngaire hauzik phawbra thiba khangdana leriba mi kun asigi manungda TA ahum khakta ngaire benkata sai construction gi mi kun go humdoi gi manungda mi taraga mathoi khakta mangaire railway gi mi ahum gi manungda ama ngasi Ashiba Hakchang oina phangma ngamkhibaga loinana mi ani phangdri masigi mathakta mokhuam khulgi khunja manga suwali adubo ngasi unidentified Ashiba Hakchang ama phangma ngamkhi masi railway gi oigadoribra benkata sai construction gi oigadoribra haiba khangma ngamdana leri ngasi phangliba Ashiba Hakchang ngasi Indian Army gi ground penetration rather sijinaduna anambana lairol manungda fit tararom tautharaga leramkhibani hairi ngasi su thiba khangdana lerakhiba mi singasi thibagi thabak satharingaida mafam adura landslide amuk tholakpadagi miyam pakhanakhi adubu leptuna thibagi thabak de satakhi maraksida landslide na asu apan nangduna hauzik mantri pokhida leiba IJAR South ki military hospital layengduna leiriba territorial army personnel singi anaba minister N Beren singana salaga anaba hangbaga loinana state government na lakphuki bulu policy yang gi senpam kusinakre ngasi ayuk minister N Beren singana ma ki khongsara duda health minister Dr Sapam Ranjan Singha chief secretary Dr Rajesh Kumar DGPP dongel amasum ati official singsuloinaki Minister N Beren Singano Hospital adura layengduna leiriba army personnel singda lay amamam khudu loina pibaga loinana atupa matamda naba phaba oirasanu haina paujal pikhi ngasi Minister N Beren unakhiba layengliba territorial army personnel sing adudi Halbidar Marzision
Halbidar Nima Onsu Sherpa Lensnight Hidriya Lamang Rifleman Siddhanta Setri Rifleman Sarangthem Shyamchandra Rifleman Prokas Newaramasum Chief Oina Kinkar Paruani Hen Spouse na Palakli Amaromdana Landslide Laikidraba Sinmissing Mapam the Laisu Katre Landslide Laikidraba Samagatare Suba Infantry Battalions TAG Sinmissing Mapamda Laisu Katpigi Thorum Ama Army Amasum Assam Rifles na Sindrongasi Impal International Airport Pangtokre GOC Red Civil Division Amasum IG Assam Rifles Sauna Chief of Army Staff GOC INC Eastern Command Amasum GOC Spare Corps gi behalf the Leikaida Mapamda Makhoigi Thawai Yaudra Hakchang Singbu IAF aircraft na maramdam na pukidringaida laisu kakhi haina paw man palakli amaramdana Union Minister na landslide thopom yengsinkre None district ki manung sanba Mukhuam Khulda Sariba Tupul Railway Substation manak thokiwa landslide thaudodugi phibam singasi Union State Minister of Education Dr. Subhash Sarkar na lusingba timamana yengsinkre khongsaradur Union State Minister of Education Dr. Subhash Sarkar na haki thaudosi center government yamna haksina lawi thaudosi hek thokpaga Prime Minister Narendra Modi Union Home Minister na singba lusingba kayana Manipur gi asaba landslide ki thaudosi yamna serious oina lauduna khongthang kya su paikhatnaba state government da khanki hauju phawba SDRF ki NSFR gi team amadi Bengal Police yawn rescue gi khongthang sing leptana sathari basi poning thawganai ni ngasi so asi boxang mari lakhatre rescue gi thabak sing da apen ba fawi lebak manung da laikhiba asi boxang sing khangdokna ba machine sejinaduna pung nifuga mari subna sathari thabak sing asi da apen ba fawi hauji hospital ladiba asopa singsu athuba da fagat po oires nongwani phongdokhi Makasa tharapoina mem pausi tentak na thamjaram ge awang nungpok ki isu khudima English ngani kungamari gi manungda loisilagani Amit Shah agency awang nungpok ki state singda loisindra lariba tungan isu sing English ngani kungamari faw gi manungda mapung phana loisilagani haina Union Home Minister Amit Shah na phongdokre Telangana ri Hyderabad sathariba BJP gi National Executive mifam na ngasigi mifam na wangang ladur Amit Shah na ki English ngani kungamari gi matungdagi awang nungpok ki state singda anoba problem lairoi Amit Shah na ki center na singthabi yaba ama oina hokiba March ta awang nopo ki tuwan state sing Nagaland gi district taret ki police station taraga manga manung Manipur gi district taru ki police station taraga manga masum Assam gi district kungo humdo amadi district ama gi saruk kharadi gi apas palothoki sei yang kai yena lushindana leirakla ba Assam ama Meghalaya gi lamgi watho wadu sei si gi March ta New Delhi da Historic oiba agreement ama taunaduna loisinkre hariba warison si state anigi minister singna pisilaki ba draft resolution ama January 13 ma toide pisilaki Ministry of Home Affairs na madu khanaki bani haina Amit Shah na phongduki amaromdana dukan kharadi pot laibada chekhauda haplaga pi bahore haukiba jun kunda Manipur Plastic Policy 2022 gi notification thokibaga loinana July amadagi single use amukaktamak sijinagadaba plastic ki khaw Cuff plate amasum atai polam kya athing basi sanare hauji imphal manungi dukan kharada sena saba khawsing da pot haplaga piba honare duga kharaman adumak athing ba lei khanglabasu single use plastic asi sejinabi yawri hanasu tentak na memna thamjaramge amaromdana Cotton University da hostelers sing marakta khuthokna bada sonare ngarang angan ma matamda Guwahati gi Cotton University gi hostel ani da Laibi inmate sing marakta khuthokna rakpadi mahiroi kaya ama sokle han official sing na phungdokre ngarang ayu pung amaga minute nifuga mangarom tabada boys hostel amagi inmate group amana sek nung amasum atopa polam kya atopa hostel sing da langsila I han maral sibu wafam phungdoraki hari matamadu tumduna leiba mahiroi kaya etek aduru soki aduga manaba polam kaya amasu kharana khut hanabo honaki haki Thaudodu mairoi sing manungda amadi phibam luna sokpadagi Guwahati Medical College and Hospital pukhatkre hani University dugo official amana haki Thaudodu matawkram na thokibano habigi sap saba khangmangamdri adubo University dugi sourcing gi matungina Students Unions ki General Secretary ruling BJP da yawkiba matungdagi campus aduda tension wangna rakhibani hari University gi mairoi sing maru oina hostel kiagi border singna campus aduda madugi matangda haukiba sagol sunumita demonstration toki maku political candidate ama oina mahiroi singna sagoli haina claim toki mana political party ama da yaw bai basi ethical oide haki
हिंसागी थौदोदुगी मतंगदा केस अमा फाइल तौखरे अमसुंग इन्वेस्टिगेशन तौबा हौरे हाइना पुलिसना हाइखि अतोपा पाव अमदना चाइनाना मिलिटरी प्रोग्राम की सरुव अमा ओइना था खुदुम चनखिबा याय नासा चाइनाना चथरिबा मिलिटरी स्पेस प्रोग्राम की सरुव अमा ओइना था खुदुम चनसिननबा वखल तौरम याय हाइना यूनाइटेड स्टेट्स की स्पेस एजेंसी नासा की एडमिनिस्ट्रेटर्स बिल नेल्सना फोंदोखरे पाउसे बिल की इंटरव्यू में वांगांगमदा नेल्सन यूनाइटेड स्टेट्स असी हौजिक अनौब स्पेस की लमजेल मतानरी मसी हंदक्ति चाइना गनी हाइना फोंदोखि इंग लिसिंग अनिगा कुंथ्राग मंगादा चाइना न मसागी थागी स्टेशन अमा साबा लुसिंदुना ओलकपा सहीदगी संगें क्या तौबा हौखिपि याय हाइना फोंदोखि चाइना न थादा लैंडिंग तौदुना मसी हौजिकति पीपल्स रिपब्लिक की ओइरे अतै संगलकपा याररोय हाइना हाइरकपा याबा फिबा मदुदा अखोइना यामना नुंगनांगबा पोकदबनी हाइना नेल्सन हाइखि चाइना की स्पेस प्रोग्राम असी मिलिटरी की दमक्तनी हाइना क्लेम तरोदुनो महाकना थागी खा पोल की दमक लंबा तौनरिबसि यामना अकन ममोंगदनी हाइना फोंदोखि इसिंग लेरंबा याबा खा पोल असी तुंगदा रॉकेट फ्यूल पुथोकपदा सिजिनरकपा याय हाइना नेल्सन हाइखि यामना सिंगनिंग ओइबा थाउक्सिलना मरम ओइदुना चाइनाना स्पेस ता करंबा मिलिटरी की थबक तौरिबनो हाइना पाउक्सीना हंगबदा नेल्सनना अतै लेबाक सिंगी सैटेलाइट सिंग कमदौना थुगाइगनी हाइबिदु चाइनीज एस्ट्रोनॉट सिंगना कन्ना तमनबो होटनरी हाइना फोंदोखि अतोपा पाव अमदना NSNIM ना अवाबा फोंदोरकली NSNIM की जाइलाट रीजन नेशनल वर्कर्स ना माख्वाम पार्ट 5 थोकिबा लैंडस्लाइड लेखिद्रबा अमसुम सोक्लबा विक्टिम्स की इमुंग मनुंगसिंग अमदि आते असो अपत नंगलब लोइनना थीब खंगदना लैरिबसिंगी मफमदा थमोय सुक्नु नुवाइतबा फोंदोरकले NSN की जाइलाट रीजन की केयरटेकर CAO DG रोबा न थोकवा सिरोल अमदा थौदोदुदा लेखिद्रबा इमुंग मनुंगसिंग अमसुम मरि मतासिंगना थेंगनहरिबा अवाबदा सरुयारी लेखिद्रबा सिंगी थवाइन मपुगी लेकोल इंगसिंगना लैरुनबा थौनीबगा लोइनना हौजुक फावबा थीबा खंगदना लैरिबसिंग अमसुम सोक्लबसिंगना अतुपा मतमदा फगलक ओइरसनु सुहाइरी मखा चथरप ओइना हुयेलन पाउर फोंगिबा तोपा पाउखरना मथंता सोअनजखरे ngase yupung mapan ga minute kulom taba matamna kaisampat leimajam laikai gi mafam amada sei kuntragom doirong gi oigadaba nupa ma mathanta nungna thomjinjabadagi soktuna rims ta laikanakhre thaudo odu karidagi thokibano khangmangamdraga su lamphel PS na case ma lokhol khari makasa tharak poina to papaw miyam gi dama assembly gi thabak thoram sing hena phagat haningi Dr. Luang Manipur Legislative Assembly की मंगारक मेंबर ओइरमदना तन स्टेट असि मिनिस्टर सुमरीर ओइरमलबा वेटरन पॉलिटिशियन डॉक्टर निमाई चंदुवांग स्टेट असि ऑगस्ट हाउस ओइरिबा असेंबली की थबक थोरम सिंग मियाम की दमक येंगलदुना हेना फगत हनिंगी हाइना फोंदोरकली अदुबो मांगा फोंदोरकली वाफम सिंग असि माकी पर्सनल एक्सपीरियंस द युमफाम ओइबिनी दुगा मसिना ऑगस्ट हाउस की थबक थोरम सिंगबो क्रिटिसाइज तोब नथरगा हंथना येंगबदि नति हाइना स फोंदोकलदुना मांगना मखाताना हाइ Taranithu Suba Manipur Legislative Assembly की मिखल फेब्रुआरी कुनगमंगा मार्च मंगा इंग्लिशिंग अनि कुनगनिथुदा तंकक अनि थोना पांथोखिबनी बोर्ड मसिंग थीबेगी थबक मार्च 10 दा पांथोखिबगा लोइनना नुमित अदुमक्तदा असेंबली सेगमेंट हुमफुमकी रिजल्ट लथोखि अनौब मिखल पांथोखिबगा इरोइनना मार्च 10 मथु इंग्लिशिंग अनि कुनगनिथुदा गवर्नर लागनेसन ममांगदा लेरंबा 13 सुबा मणिपुर लेजिस्लेटिव असेंबली की डिसॉल्व तोखिबगा लोइनना मथंगी नुमित मार्च 10 इंग्लिशिंग अनि कुनगनिथुदा अनौब 13 सुबा मणिपुर लेजिस्लेटिव असेंबली लिंखखि अनौब मिखल पांथोखिबगा लोइनना हाउस की नौना खलब मेंबर्स सिंग गवर्नर एड्रेस की मंगोइनना अहानबा तंगकी अमसुम मथौ ताब थबक थोरम सिंग लोखटपगी सतनाबि लेरखि हाउस की मेंबर ओइना माय पाकलब सिंगबु मेंबर ओइबगी वसक लोराबा मतुंगदा हाउस ता मखोइगी फमफम सिंग कनगदबनी थबा सिगी मतुंगदा हाउस ना स्पीकर खनगदबनी हाउस की प्रोटेम स्पीकर ना लोइनना इहान हान असेंबली हॉल मेंबर सिंग सरुक याब नुमितिगी हाउस की अहानबा सेशन हौरी हाइदुना लौगनी दुगा मथौ ताबा हाउस की थबक थोरम सिंग मपुंग फाननबगिदमा स्पीकर प्रोटेम ना नौना मेंबर ओइरगलब सिंगबु वसक लौनबा मसुम स्पीकर खननबगी थबक सिंग पांगथोकनी मरमसिना गवर्नरना MLA ओइना करकलाबा S राजेंद्र मार्च 10 इंग्लिशिंग अनि कुनगनिथुदा स्पीकर प्रोटेम खनखिबगा लोइनना मसिगी ऑफिस पाइबा मसुम अरोन मंगाकुगी वसक लोनखि स्पीकर प्रोटेम ना हाउस की स्पीकर खंद्रिबा फाव स्पीकर की थबक थोरम सिंग पांगथोकदबनी मरमसिना 13 सुबा मणिपुर असेंबली की अनौब मेंबर सिंगबु वसक लोबगी थोरम मार्च 13 की अयुक पुंग 13 दा असेंबली हॉल स्पीकर
प्रोटेमना शेयर लौदुना पांथोकी अदुगा मार्च 14 अयुक पुंग 8 हाउस की स्पीकर खनबगी बिजनेस पांथोकनाबा मेंबर सिंह पुनकी अदुगा एमएलए टीआई सेक्टर बताब 13 सुबे असेंबली की स्पीकर ओइना खनकी हादि अतोपा पावमना इसाव अमदि लैंडस्लाइड सियन किबा मसिंग चामगा 63 सुख्रे मियोय लाख 19 हेन रिलीफ कैंप लेरी सही अप्रैल 6 की होरगा आसाम की तोान मफम नोंग लेप्तन सूबदगी थोकिबी इसिंग इसाव अमदि लैंडस्लाइडना मरम ओइरगा हौजिक फावबिगी ओइना पुन्ना मियोय चामगा 63 सियनख्रे अदुगा मियोय लाख 19 हेनबना अवाफमना ताहनखिबगा लोइनना इसिंगना युम थुमजिनखिबदगी लेफम लेइततुना तोान होंगदोक्तुना थमलिबि रिलीफ कैंप सिंग संजफम लौदुना लेरी हाइना आसाम स्टेट डिजास्टर मैनेजमेंट अथॉरिटी ना फोंदोरखली आसाम इसाउगा मरी लेना आसाम स्टेट डिजास्टर मैनेजमेंट अथॉरिटी फोंदोखिबदा हौजिक फावबदा सिख्रबा मियोयसिंगी मनुंगदा चामगा 52 इसिंग इसाउना मरम ओइरगा सेनखिबने दुगा 19 लेबाक निखाइबी थौदोकदा सिखिबने मिसी मिना अमदि असो अपन थोकनबगी मथक्ता इसाउना मरम ओइरगा हौजिक फावबी ओइना महि मरोंग थाबा लम हेक्टर लिसिंग यांखैगे 7.9 अमांगा थोनख्रे स्टेट असिदा इसाउन अवाबा ताहलबा मियोयसिंगना लैनबगिदमक तोंगान मफमसिंगना पुना रिलीफ कैंप समरिगा मरी हंगदोक्तुना थमली हारिबा रिलीफ कैंप सिंग असिदा पुना मियोय लाख 2,53,935 संजफम लौदुना लेरी हारिबा मियोयसिंग असिदा रिलीफ डिस्ट्रीब्यूशन सेंटर सामगा 59 मथौ ताबा पोलमसिंग मतेंग पीबिगी थाबक चथरी लेंगाकी मरी लेनबसिंगनासु ओइरिबा फिबमसिगी मतंगना यामना कुपना खन्नरबा मतुंग सेंटर अहेन फन मतेंग पिरकनबा हाइजख्रेसो हाइरि मखा चथरक पोइना तो पपावना पैसा लथोलगा लोडख्रबा प्राइवेट फार्म अमगी डायरेक्टर सिंगी मिसिंग रिपोर्ट का मरी लेना ओसी इम्फाल अमसुम लम्फेलगी कमीशन स्टेटस रिपोर्ट कौख्रे थौदांग पौक्सी फोंग मरुइबा पावमोइना दी कोर्ट ऑफ डिस्ट्रिक्ट कंज्यूमर्स डिस्प्यूट रिड्रेशन कमीशन इम्फाल डिस्ट्रिक्ट ना हौखिबा जून 13 ओसी इम्फाल पीएस अमसुम ओसी लम्फेल पीएस लिमिट नेक्स्ट इंटरप्राइजेस सेगा रोड तखिलमम लेकाइदा लेबा प्राइवेट फार्मेसी की मिरोड ओइख्रब डायरेक्टर अनियसिगी मतंगदा हाइरिबा पीएस सिंगदा थाखिबा स्टेटस रिपोर्ट अदु कमीशन असिद नुमित 15 नि मनुंगदा कमीशन यहलगनबा डायरेक्टिव अमा पिख्रे कमीशन असिना कंप्लेनेंट ओइरिबा मंत्रिपुखी लमलोंगैदगी मिनथांग बाइफैना थरक ऑफिशियल कंप्लेन अमा लिमिट नेक्स्ट इंटरप्राइजेस हाइबा प्राइवेट फार्मेसी की मथक थरकपदेगी मतुंगिना केस अमा रजिस्टर तौरबा मतुंग केस असिगी हियरिंग जून 13 कमीशन असिदा चथदुना अपोजिट पार्टी ओइरिबा मियोइसिंग कमीशन असिना नोटिस थादुना कौखि कमीशन असिगी हियरिंग निमित अदुदा अपोजिट पार्टी ओइरिबा ओरिपोक बसपति लेकाइदगी थोंगम बैगचंद्र पैतै नतना बंटी तोंब्रम अमदी सोयबम रोमेन कुमारना बंटी अमदी रोमेन कुमार लाक्तबगी मरम हंगबदा मखोय अनेसी युम थादोक्तुना सत्खिबदगी मफम खंगदना लेरी बंटी मांखिबगी मिसिंग रिपोर्ट असि इम्फाल पीएस ता माकी नुपी सोमोलाना ममांगसगी ऑगस्ट 18 दा ओखि अदुगा रोमेन कुमार मांखिबगी रिपोर्ट माकी मदोमसा संगीता देवीना ओसी इम्फाल पीएस ता ममांगसगी ऑगस्ट 15 दा लॉन्च तोखियारी कंप्लेनेंट असिना कमीशन ओपोजिशन पार्टी सिंग मसाना मसाबु लिमिट नेक्स्ट इंटरप्राइजेस असिगी डायरेक्टर गाक्तनी हाइजब मियोई सिंग मथक्ता थरप कंप्लेन असुना फली प्राइवेट फार्मेसी की डायरेक्टर गाक्तनी हाइब मियोई सिंग अदुना समजरब पब्लिक सिंग असोबो सेंफम क्या डिपोजिट होनुना मखोइना डिपोजिट तोरिब सेंफम दुगी थागी इंटरेस्ट ओने सादा मरिदगी तरेट फाव पीगनी हाइना प्रॉमिस तोखी लोइनुना हाइरिब कंप्लेनेंट असिनासु प्राइवेट फार्मेसी दा पुना लुपा लाख 19,910 सत्र के सेंफम से इंग्लिश सेप्टेम्बर थारगी इंग्लिश की अप्रैल था फावदा इंटरेस्ट निंगथीना फंगलगनी खंदुना डिपोजिट तौखिरमी अदुबु लेबक थीबदी माना प्राइवेट फार्मेसी दा अमाउंट हेक डिपोजिट तौखिबा मतुंग माकी इंटरेस्ट पीबीद्रे अमसुम प्रिंसिपल डिपोजिट अमाउंट हाउजु फाव हंदोकपिरक्तरे हाइना कमीशन वोकटखिहारी कंप्लेनेंट असिगी मखाताबा स्टेटमेंट दा सेगा रोड तखिलमम लेकाइदा लेबा लिमिट नेक्स्ट इंटरप्राइजेस हाइरिबा प्राइवेट फार्मेसी मतम अयामदा ऑफिस थोंगलोंदुना लेख्रे अदुगा मांगना फोन तौबा मतमदा फोन सु पाइखलक्तरे हाइना वोकटखिहारी कमीशन असिना हाइरिबा कंप्लेनेंट असिगी वोकट असि तारबा मतुंग कमीशन असिना केस असिगी जस्टिस अमा पुरकनबगिदमा मिरोड ओइखिबा ऑपोजिट पार्टी अनिगी मिसिंग रिपोर्ट की मतंगदा स्टेटस रिपोर्ट अमा खंगबा मथौ ताय हाइना लौबगा लोइनना ओसी इम्फाल पीएस अमसुम ओसी लम्फेल पीएस
bo banti amadi Roman Kumar mangkibagi missing reports commission asida numit taraga mangani gi manungna pikhalangna ba direction pikibaga loinana meter asi amukhana khanana bagi damak July mangada matam lepki loisilakponi Isel Express ta phongkiba topa pawmana Myanmar Army na Sagaing region da leiba miyoi sing tana duna hatbagi thabak leptana sathari Sagaing region gi manung chan leiba mone taing pin miyoi amata makata na leiba ngamnadre huina makhol thoktuna sensilalaga tanabagu mafamadu leiba miyoi sing tana duna hatbagi thabak satharakli makhoi lakpa matamda mami sami oina laklaga khanghaudana mangki haina mone gi khunjasina phungdoknarakli haukiba me tha khakta military junta gi lanmisingna Sagaing village gi miyoi kuntra tamchina hatpiki Sagaing region gi yeu township manakta misam singadu halaba matungda khumjilami haibisi hinghauriba miyoi singadu noki Buddhist custom gi matungina sikraba miyoi singadu haksang sing dharma gi matungina laining laisol pangthoktrabadi Makhoigi Thawai du aran khubam phangba ngamdi haibigi thajanaba lairibani adomainama akan majunta lanmi gi attack singadu kibadagi mafam adu lairiba lamboiba singna laikidraba miyoi singadu gidamak mathangi mapokta nungaye phaba maroiba ishorgi manakta lairunabagi laison tinson amata pangthokpa ngamdana lairibe haina phungdoknarakli mone taing pin village ta leiba ishorbu thajaba colin kawbami hemana phungdorakpada laikidraba madi miyathina hatokpikraba khunja singadugi mathau mangam laison tinson ga loinana pangthokpa haibasi yamna tangai fataba mani junta gi lanmi singna hingna mai thadokpiramlaba miyoi singadugi saru sayang singadu da miyoi singadugi thawai yauduna lairibini Makhoigi Thawai na Leikaida Koichat chatuna lairibani haina awaba wakhalamaga loinana phungdorakhi kolina makhatana phungdorakуда laikidraba miyoi singaduna aran khubam phangnabagi damak lamdamadugi lamboiba singda baton tawduna lai khurumna baijakre thabak thorom sing pangthoknaba sel sangmana miyamdigi sel gi tengbang ni rekhi haukiba me tha khakta junta gi military singna mone taing village tararak hena ot naiduna miyoi sam hena phaki numitugi nungalakpa yukta mi sahi kunnagi humpu phawgi manungda leiba miyoi kya hatok piramlaga thambiram khi haina se phungdorakhi hausuguina de miyam paus matang se lusinjarage miyam pun anobam den ngaminasi and thank you